पाउसेदे यमफम ओइबा मरु ओइबा पाउ खरा अपडेट तौजरी एमसुना एमओवीसी डायरेक्टर की का सो लॉन्चन खरे अथुबा मतमदा माइरोसिंग स्कॉलरशिप पिथोकदबनी एमसु प्री मैट्रिक अमरी पोस्ट मैट्रिक की स्कॉलरशिप मतम चाना पिथोकदबगी एमसुना नोट एओसी द लेबा एमओवीसी डायरेक्टर की का सो लॉन्चन खरे अथुबा मतमदा ओबीसी एसटी अमरी एससी की प्री मैट्रिक अमसुंग पोस्ट मैट्रिक के स्कॉलरशिप पिथोकदबनी हाना एमसु की वाइस प्रेसिडेंट लाइसरम अथुबा मिथैना फोंदोखरे ngasi DM College campus ta leiba EPSU ki head office ta pangthokiba paugi mifam amada athauba mitai na makha taraduna thasi ki tarip ta Directorate of Minority and Other Backward Classes ta aiba serol amba piduna English ngani kun amadi lising ani kun mathogi pre matric amsa post matric ke scholarship ki senpham mairoising da pithok na bakhangan ke thasi ki nipan da EPSU ki president print amadi electronic media ki khuthang da taramangani ki manungda scholarship pithok na ba matam tha ke matam adu Hendorok ngasi MSU ki team amba satuna director ka ki sol onsin bagi khongjang ase sanction bane atugumba OBC ST SC ki pithok tana leiba scholarship ase matam chana pithok biu habada department amba dilengak na tabi da bagi sol onsin bagi khongjang ase sagat bane sol onsin bagi khongjang ase laukat bane lairabam hairoi singi damak scholarship ki senpam khara phangjaba asan laik tamba da kharang dikana ba mateng phanglam bane scholarship ki senpam ase matam chana pithok taba maramna COVID-19 ki pandemic sarga sida Mairoi kaya laik tamba topa ki phibam da laire subham nampham leitaba nomba ki suraga sawa mairoi singe imung dadi kham thengna awa pamayong nare mamang dagi hawna scholarship ki senpham ase matam chana pethok taba gi wathok adum laire mairoi singi right mat pi gani mairoi singi scholarship pethok tan lega anatomy da laisil liba asi maram chade solon bagi thabak sin ahan ba khongthang ni bakhata na masidagi hen ba khongjang kya sanction da basu emsuna sem sadon laire masidana tana schedule caste amadi schedule tribe ki scholarship so mairoi खरा की वना थादोक लमलग लेपखिबासी मरम जादे बासी की मतंग दसु मारी लेदब डिपार्टमेंट नमें संगबी गदबनी हाइखे आतोप पाउ अमदना लाइगांग ना गो टू हिल्स अमसंग गो टू विलेज ना माई ऑनसिन चांगलब सेनफम मखंदुना लेरे हेमंता स्टेट असिदा कांग्रेस की लाइगांग लेरम लबदी सको थरंग की थाबक सिंग कुमांग साउसिलम गदबनी बीजेपी लाइगांग असिना गो टू हिल्स अमसंग गो टू विलेज ना माई ऑनसिन मियाम की जांगलब सेनफम मखंदुना लेरे आइना वांगजंग तेंता केंद्र कांग्रेस की मेरे परिपा हाना के मिनिस्टर एम हेमंतना फोंदोखरे Wafam ase Wangjing Tenta Kendra ki menung telaiba sangkayum pam Biden kolgi polling station 34/8 tagi hana BJP ki worker oiramba imung tara mga Congress party te jorok tuna nauna Congress ta sanglak pasim bungarak Biden kunda pangto patharo mamada barang tem hematana makhoibo taramna okla tuna aiki bane BJP na lusing ba haujeki lenga kasige go to hills amasung go to village cyber program asida mayon sinduna arembada miyam gi yamla basen pam mangan tuna laire haina hemantana BJP lenga pamaral sike BJP na lusing ba lenga kasna Muslim community da yanglaba miyamasi yamna apen boitre minority ki sakot thorang puna baklep khre BJP ase Muslim minority singa chana da party amore maramadana BJP thaduk laga Congress da lakpani aina dauna changlak laba workers in the phongtong naki tharmada da Wangjing Tenta block Congress committee ki president S Gopesor working president TS Konjesor amade Congress party ki member kya su saru yakhe PLA ki nifum doi suba mapok kumun ga mari linana thamlam bom ching police na lokthok to na pakain khre Aina thingraba lalawlu PLA kini puga humdoi suba common gamari lain Impal East district ki Khongman Zone 5 Okrum Suthek amari Khongman Zone 3 Mongkhang lambi crossing ki mafam sinda angang bumasugi masin manga longba starda bomb pit tawdona thamlamba dagi police ki bomb expert na loktok tan Impal East ki awasing da bakain kre tawdo singarang amasung ngasi lonba nawai matung pung baro minute kun chapa matam da irilbung police ki team amara patrol duty sa pamatam da ahan boyna Khongman Zone 5 Okrum Suthek ta angang bamasugi masil manga longba start amalai ram patheng na ke police na bomb yarum bai ai haiduna yangsin bada kilo ohum lomba remote control ki IED yaure ai bakhang bagam ke atoba bau amana Khongman Zone 3 ki manung chanba mongkhang ambi ki kenil ambaki manakta su dammi bom amalai ram le haire maragasi da mai iklaba thamoi hayeng public release tawragane Silver medalist Saikom Mirabai Janu ki ponsi warida yumpham oiba sumanglila mai iglaba thamoi hayeng nongthil pung ani taba matamda iboyamba sumanglila Sanglel Palace compound Impal da public release tawragani haire ranjaning thawjana iba sumang kumai asi Sankinatak Academy award sagrapum hemantana lab jing lab dakhe Jit Kumar Dauremna music director oire Lila sidalang tapal Robindro sagrapum hemanta iboyama kuman Nilachandra Jumnam Arun Heramuti Thongkrap Wainam Arun Debson Senjam Joydes Hijamna Singba Lila Roy Singna Saruyari Zeng Leptana Igele
Poirai Laimarul Maira Paibi Apunba Manipur All Manipur United Clubs Organization Amuko Amadi All Manipur Women Voluntary Association Amuwabana Manipur ki mafum kaya koina satuna mayamdagi khara henda awaba mayuk nariba miyo singi khongkul liduna cengyen bagi tabak leptana satari ngasi September kunmari da lupahum asina pundana Manipur gi tongan-tongan ba mafum sinda punda imung chahum kuntra manga da cengyen thoke koina satuna jiek enthoki mafum singa duli khoiramban ima kaithil gi new market Katrigau Mamang Laikai, Wangu Santangkong, Sosanpur, Kuga Tampak, Mitei Laikai, Kaksing Kunaune, Senghen Toki bagi tabakadu Khairamban Ima Kaitin New Market, Mayang Lang, Pirol, John Bissing, Namateng Pangsin to Jum Humpu, Yaun Atopa, Mafam Singadu Sud look Kenamateng Pangsin to the Sing Singadu, Yantoki Bani Haile. Nagalamarum the Lamyanba Ira Botki Mapokumon Torongamari, Lenana, Lukana Usara Takre. Lamyanba Izam Irapot ki sama kun mga subama po kun mon torong kamari lenana. Amo ko jaw lup kya kimhiya makada United Club Organization Peace and Development Airok. Ukubet amadi ACESDO arogam sumaira pai bising kapun usara thakre. Isana isabu sujanom jaduna mepal tangdana irumdom mai pakwa ponsi mai phangdana nungaina. Thabak hingjana bagi wakulon sagat piramba Aikoi punamaki lusing purel hizam irapot mapok namit ki mak mainan ngasi amoko gi Meeting Makadem Palace United Clubs Organization district asigi apex body oriba Southeastern United Club Organization ki manung chanba club Decent Youth Club Kanaruk Playground Northeast United Club ki Social Youth Sporting Club Ground Sekta amri Laimakong Mapal Youth Club Ground ki akoi bit wai Chaba yaba amasung manapong ba u chara jongchak pambi Carpool pambi sing thadun tharomasi mapung phana pangthokre aire Nagalam the Patriotic Writers Forum Manipur kumja lising ani taraga humdoida Tripuragi Lansing Murada Lamyan ba hizam irapot kimitam amadone taudana Kenkraba matung lakleba September kuntarukta kasargi pararabanda Lamyan ba irapot kimitam amahizam irapot ningsing lup Palarabanda ga kusam daraga kin baga loina Lamyan ba asibu awang batalti ikai kumnago lagani aire Operation Changli bani thoropagi maram usin birakanu langaki pandamdi maralaiba phabani biren Boiling baning da Operation Changba Force Kauthok Panate, Nomay Kap na Basang Panina Arwan Ber Pomlay and the Minister Berena. Imbaleski Arawrog the Manipur Development Society Kimbi Makada Saba Pandit, Dendel Ofedia Maldi, Utility Youth Center Sankapaki Torong Marilena Paumis in the Pongtokre. Toromado the MDS Chairman M. Asni Kumar Tabaki Potakrapa Lieutenant, General L. Nesi Kantan Singh Madasarkake. En Berena Makata Kibada Operation Changli Bani Topagi Maram Usin Birakano. Lagaki pandamdi maralay ba phabane karigamba NSN amgi camp lairam labadi tapthok 100% da khangan gani camp laiba yaroi aike si minister berena thorup atu da phangdo khipada davge politics da thajar badagi khunai asi laikha tarak pane afaba mi khanji chaksa haijana ba oidaba chirul da thaja bigano BJP na luching ba laingak lak badagi ni pising gidamak lemna gas piri ana lengi khudong chaba kya pire Haujiksu Maldi Utility Youth Center Tara Sabalo Chalakle Aike. Spain gi La Palma gi volcano namit kun mari ni daki marfun ni mari phoba pokhaiba yai aina thajari. Haukibuna majin namit ki Spain gi La Palma itatalaiba Cumbre Paisa volcano pokhaiba gi thautok thokiba do makhatana. Namit kun mari ni daki na marfun mari phoba pokhaiba yai an experts na phangdokre. Canary Singi oiba Volcanology Institute in Volcan na thadokiba warol amiki matungina andak pokai bagi thaudok asina mamang de record liba volcano asigi pokai bagi thaudok ahom dagi yamna henna matam sang thagani ana thajaba phongdoke volcano asi englising amaga sampan humputra mathoi da namit kun marini englising amaga sampan ni fuga mapan namit ni fuga taret ni amasong englising amaga chatret taragani thoida namit jangkhai taruk ni pokai ki haire hanaki thaudok asida La Palma gi apun ba population Lesing marfurung gi manung da lesing tar uram dit laba centra ko mai ke ki mayum lei badagi safa ga bam fum da puthokre punga bata meter chani gi chang da laba asi samudra tamna chen thari European Union gi satellite Copernicus na lawba photo sin da laba centra pasin lam hector chaweng kai mari timang ta han khre haire masina lu thana chak bagi chang si meter tara dagi na tara gani thoi oiri amsam building chong konsu mangan khre haire Laba center padagi thawdok asida volcano amsu samudra gi barakta leiba apekpa city todok ki da jamna mang takpa thoke aire makatarakba atop pau amadana Myanmar da nupi angang kya kap lauduna senare Myanmar da leiba kadugi military ku tawsindana pro democracy losing bi ong chan chu ba phajin da thamkiba adugi mayuk ta leiba kadugi military na democracy bu pamjaba rebel group sing hausi chu khuthok nare
Amromda Myanmar lamina khunggang da changdun ot naibagi thabak chatharakpadagi nupi angang kya kap lawbagi konjel na din badan natana mai makai thadokna lanjena khre aire. Amromda Afghanistan da Taliban lebak adu khudum chankibadagi mai loisan kya marwoina Kabul University na chingbada khut thengjalakpadagi oja humbudra hena pham thadokre aire. Maragasida housing hekki mamang da phangkiba pauda ngasi Manipur da mioi lising ahum supna kuntraga ni thoi test tawbada mioi chani kunga bapan positive oiba thengna khre. Loidana laichat asina ngasi mioi amata sian kidre. Aroibada content sing asigi marubiba pau khara asiba pau tamjariba. Manipur local news YouTube channel amadi Facebook page asedagi yang biri bopan mupathaga sari channel asina top da kanarabadi subscribe tobi tribesna subscribe tobi romolaina like and share tobi sukawi kan puna mapo amaka na thaga sari.